Hello, ma'am. Welcome back to my channel. Welcome to my channel. Welcome to our channel. Ma'am, masidi ihan hamda ma'am advance hoina happy Diwali. Ko Diwali se tang kya hoidino gyan tadre hayeng hoidora hangsit hoidora. Date 14 hoidora 15 hoidora gyan tade. Ado 14 ne jo hai 15 ne jo hai ase chuti di 14 tha re du ga 15 da tai na mu hainari sai no ko ai gyan tadre. aduna hayeng se yeng ge mong hayeng wera kana hayeng kanu toroge oidra hangsi toroge ado sum saida khoi lai de zukat na ba adege khoi saida laibina ba imana ba ge de zukhara yen ge na khoi tai ba ni je Diwali gi sweets khara hoge tawri ko yam ba na te ko to sum yam khara ga samina na ba sum hoge taw ne ba ni ado me am uchara ke ngasi ge je kai ba ta moi gi sweets mamik do khaza ka we khoi tai hai ne ada si kaino ne mayangi moigi achapo ne ado khoi yam haiba budi na te ado khoi ju kaino toro ga hojja doi ni yenga ne khoi ne hogdoi ko ado myam yeng minara se ngasi gi hogba se hogdara age khoi ta na hogdara ka dore se ahambda man oli se kaino ta do moida kap ani half khre ma gi se kap ama ma khai adi ga do kaino soda bai kap half khre ai uchara age makhata soda bai kap se kya no spoon nama half kre adagi si hapaga si ge si okhai re adu so okhai ngai da akoi agubi smai thokle som da thi phai re cha kai dor gi nang bo sak to cha sa thokle ne kai no na to khisi khisi tor phai le re ba adagi som da 파이도 가도네 얌 싸우 얌 파요 라에 아들기 시드나 마탕다나 기 합도래 랑아노 비디오 남이라 마탕다 기 자마사 쪼범 합래 기시나 고버돈 기네 거기다 합 पतंजलि oil में पतंजलि घी ने अनिक नत्रे सिना si lai gini yam seng atau gudong ni si angang gi akoi agubi se ma thi phai re aduna akoi na somda thabak tawle emna si tawle emna akoi Ricardo ga sangita ga na samu dore yam haye chadi chasi yam haye chasi clip to yam haye chani ko se laom da hairo dana sma hai ma wa ai ma sao rồi không mà thành gì này mà cái nào tao nó không ra em ăn thằng này em mà mày kana no chada kana no kana no chada kana no skapene chachi skapene kana no chada kapene chachi tani epoti samro khoi tai gi di pha na ha pe ma ko nang epoti samu ko so khoi ta se gi je aroi bi hap thare gi myam se hap sa laga nai khai re adu du kai do de ta sum to la ni si je tan adu ko ising ha pa ga tan tot pai ta to toi ne adu du kai do de no 30 minutes how do si kamai how do no adu di horen how la ka uchara ge myam asigi je to laga 30 minutes samgi doi ne tan dong to laga asim to sak lam amni na sak thong ani ji sak thong asi sak lam amni na ai tau ge se project tau ising hap khre tan to long to la ni ma ji tot ke je no akta mayam handak ti akoi sida fa da lai mina ba
ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯇꯤꯟꯅꯖꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯧꯗꯣꯔꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯗꯤ ꯀꯥꯡꯉꯥ ꯅꯣꯏ ꯀꯧꯔꯒꯦ ꯀꯥꯡꯉꯥ ꯐꯪꯉꯦꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕꯀꯣ ꯀꯥꯡꯉꯥꯁꯦ ꯅꯍꯥꯟꯈꯩꯗꯤ ꯉꯥꯅꯨ ꯀꯥꯡꯉꯥꯁꯦ ꯁ꯭ꯋꯥꯏꯗ ꯐꯪꯗꯕꯅꯦ ꯍꯧꯖꯤꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯁꯟꯖꯣꯏꯅ ꯊꯤꯗꯅ ꯍꯧꯖꯤꯛ ꯀꯥꯡꯉꯥ ꯐꯪꯉꯦ ꯑꯗꯨꯏꯗꯨꯅ ꯀꯥꯡꯉꯥꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯀꯥꯡꯉꯥꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯁꯦꯅ ꯍꯥꯏꯅꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯇꯣꯏꯅꯦ ꯃꯌꯥꯝ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯄꯗꯣ ꯃꯌꯥꯝ ꯅꯤꯉꯣꯜ ꯃꯌꯥꯝ ꯃꯅꯥꯛꯇ ꯕꯥꯇꯣꯟ ꯇꯧꯕ ꯆꯠꯇꯣꯏꯅꯦ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯗꯨꯒ ꯀꯥꯡꯉꯥ ꯂꯩꯕꯁꯨ ꯍꯌꯦꯡ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯒꯦ ꯍꯪꯆꯤꯠꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣ ꯁꯣꯔꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯁꯦꯝ ꯀꯧꯗꯣꯏꯅꯦꯕ ꯃꯁꯦꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯁꯤꯖꯟꯁꯦ ꯐꯦꯁꯇꯤꯚꯦꯜ ꯑꯔꯣꯏꯕꯤ ꯇꯧꯈꯥꯏꯔꯛꯑꯒꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯌꯥꯝ ꯇꯧꯊꯔꯛꯑꯒꯦ ꯃꯊꯪ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯦ ꯃꯩꯁꯦ ꯑꯩꯈꯣꯏ ꯃꯩ ꯊꯥꯅꯕ ꯑꯗꯨꯁꯨ ꯗꯤꯋꯥꯂꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯍꯌꯦꯡ ꯇꯧꯁꯦꯅ ꯇꯧꯔꯝꯕꯅꯦ ꯍꯌꯦꯡꯁꯦꯀꯣ ꯑꯗꯣ ꯅꯍꯥꯟꯃꯨꯛꯇ ꯀꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯒꯦ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗ ꯗꯤꯋꯥꯂꯤꯅꯦꯅ ꯌꯨꯝꯂꯣꯝꯗꯒꯤ ꯃꯩꯁꯦ ꯊꯥꯗꯣꯛꯎꯔꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯤ ꯀꯅꯥꯝ ꯊꯥꯜꯂꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯇꯥ ꯏꯕꯥꯅꯤꯈꯛ ꯃꯩ ꯊꯥꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡꯁꯦ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝ ꯊꯥꯜꯂꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯦꯛꯁ ꯗꯦꯗꯅ ꯃꯣꯏ ꯃꯌꯥꯝꯗ ꯂꯣꯏ ꯊꯥꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯃꯝꯃ ꯂꯩꯕ ꯑꯗꯣ ꯅꯣꯡꯃ ꯈꯦꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯃꯌꯥꯝ ꯇꯧꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯃꯣꯏ ꯁ꯭ꯋꯥꯏꯒꯤꯁꯦ ꯑꯌꯥꯝꯕꯅ ꯍꯪꯆꯤꯠ ꯑꯣꯏꯅ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯪꯆꯤꯠ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯣ ꯍꯪꯆꯤꯠ ꯊꯥꯜꯂꯀꯥꯟꯗ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯁꯨ ꯁꯤ ꯍꯧꯖꯤꯛ ꯁꯨꯝ ꯇꯣꯠꯄꯗꯨꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯇꯣꯠꯄꯤꯌꯨꯔꯣ ꯐꯣꯟ ꯂꯥꯛꯑꯦ ꯑꯩꯒꯤ ꯐꯣꯟ ꯑꯝꯇ ꯄꯥꯏꯈꯤꯒꯦ ꯃꯌꯥꯝ ꯁꯤ ꯍꯧꯖꯤꯛ ꯇꯟꯗꯧꯅ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯁꯤ ꯔꯦꯞ ꯇꯧꯔꯒ ꯊꯝꯈꯤꯗꯣꯔꯦ ꯑꯣꯛꯁꯤꯔꯦꯞꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯌꯥꯝ ꯁꯝꯖꯟꯗꯣꯔꯦꯗꯤ ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯍꯧꯗꯅ ꯈꯣꯠꯇꯅ ꯇꯧꯗꯣꯏꯅꯤꯅ ꯆꯥꯛ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯔꯔꯣꯏ ꯑꯩꯅ ꯈꯤꯆ꯭ꯔꯤ ꯑꯣꯏꯅ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯇꯥ ꯁꯣꯝꯗ ꯀꯣꯟ ꯃꯌꯥꯝꯁꯦ ꯃꯥ ꯀꯩꯅꯣ ꯇꯧꯕꯤꯌꯦꯅ ꯁ꯭ꯋꯥꯏꯗ ꯀꯣꯟꯁꯦ ꯐꯦꯡꯉꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯑꯔꯩꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯡꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯅꯥ ꯃꯁꯤꯡꯅꯦ ꯑꯗꯒꯤ ꯆꯥꯛꯅꯦ ꯇꯧꯔꯒ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯁꯟꯕꯗꯣ ꯍꯋꯥꯏꯕꯣ ꯀꯩꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯁꯜꯂꯒꯦ ꯑꯗꯨꯒ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯑꯗꯨ ꯈꯔ ꯁꯝꯖꯟꯅꯕꯀꯣ ꯑꯗꯨꯗꯨꯒ ꯁꯣꯝꯗ ꯑꯆꯥꯄꯣꯠ ꯑꯇꯩ ꯃꯌꯥꯝꯁꯦ ꯍꯧꯅꯕ ꯑꯝꯇ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯊꯔꯛꯑꯒꯦ ꯂꯩꯔꯦ ꯃꯌꯥꯝ ꯃꯩ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯗꯨꯒ ꯂꯣꯏꯖꯔꯦ ꯁꯣꯔꯠꯀꯠ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯇꯣꯠꯈꯤꯕ ꯀꯩꯅꯣꯗꯣ ꯇꯣꯠꯂꯒ ꯊꯝꯈꯤꯕ ꯉꯁꯥꯏ ꯔꯦꯞ ꯇꯧꯔꯒ ꯑꯣꯛꯁꯤꯔꯦꯞꯅ ꯇꯧꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯝꯇ ꯎꯠꯂꯧꯅ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥ ꯇꯛꯄ ꯍꯧꯗꯣꯔꯦ ꯄꯥꯔꯦ ꯌꯥꯝ ꯄꯥꯔꯦꯍꯦ ꯌꯥꯅꯤꯗ ꯇꯥ ꯍꯥ ꯈꯔ ꯌꯥꯒꯅꯤ ꯇꯛꯄ ꯊꯥꯔꯤꯕ ꯃꯇꯥꯏꯗ ꯊꯥꯏꯌꯦ ꯌꯥꯝ ꯄꯥꯍꯜꯂ ꯋꯥꯅꯕꯅꯤꯗ ꯈꯔ ꯇꯛꯑꯗꯤ ꯌꯥꯏ ꯆꯞ ꯃꯥꯟꯅꯕꯗꯣ ꯆꯥꯕꯗ ꯆꯞ ꯃꯥꯟꯅꯗꯧꯅꯦ ꯇꯛꯄ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯘꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯘꯤꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯩꯁꯜꯂꯅꯤ ꯅꯞ ꯂꯥꯎꯅ ꯑꯗꯩ ꯁꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯀꯣꯔꯟ ꯐ꯭ꯂꯣꯔ ꯆꯥꯏꯁꯜꯂꯅꯤ ꯈ꯭रिꯁꯄꯤ ꯑꯣꯏꯅꯕꯅꯦ ꯑꯁꯤꯅ ꯑꯗꯒꯤ ꯀꯛꯊꯠꯂꯅꯤ ꯁꯥꯏꯠꯀꯤꯗꯨꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯝ ꯀꯟꯅ ꯅꯝꯗ꯭ꯔꯁꯨ ꯌꯥꯏꯗ ꯇꯠꯆꯔꯝꯃꯗꯧꯅꯦ ꯑꯗꯨꯝ ꯈꯔ ꯆꯤꯡꯕ
पाना का रोल तौबे वाने ने रोल तौरे हजिक रोल तौबे लोरे अदुगा सुमाइना मतुम काने ओके सी हजिक कक्पा लोरे अदुकांदा अमु सुमाइन तक थलनी तम तमना अदुकांदा मागी लेयर सुमाइन थोकलानी ओलम मुदने बेमा कवक तनी अदुकांदा सुमाइन लेयर थोकलानी मैम गसाई तक मैम दो लेरे मैम तक तुमाना सी मैम से हजिक सिदा सोमना कंदा चीनी लोदोरे चीनी से ग्लास क्या लोदोइनो सिदी मैम की चांग तुम हापिरो चीनी से क्या थुमंदोइनो क्या कनो तौदोइनो हाबदो हाबदि पोतो क्या यामगे हाबदो येंगो अखोइगी गुला मही सेमबदो दुगी टाइपने अखोइ क्या थुमनी क्या थुमलो हाबदो चीनी की चांग दो येंगा इसिंगदो हापिरगा नातंग मही से सवलनी सुमाइना आइसि इसिंग क्या हापतोइ जानो याम नंग लावदोरा याम नंग हान चीनी आदो पपले याम चीनी गा तो उस नुवाइते तो मही कितंग लांतक तौरगा सेमगे सवलगी याम लांगसु यादी सोमदना तावनबा थाव हैबो हौरे हजि याबरे येंगै सिगे माने कलरनी माने पाइबला पेला लाइनमा लाखदो दुदुलेबो लाक्त्रि हजि सिगी चिनीजे मान तैजे असमाइ तौरगा सी होरेन सवलकांदा माइ मखुत्ता तौरिजे साइना नपनरगा यमकांदा लाइन अमा फॉर्म तौगदौनी नपनरकदौनी अदुकांदा मागी कंसिस्टेंसी से अदुदा यारे हाइबा अदुबोक्ति मासी लोन गिनेबको मैम दा इना हाइजरी अदुबोक लोन गिदोइने सोमदा थावजे सोमदा सारकदोरे तावबो होदोरे सी ओट सिगिजे ओलगा लोन बिगिदोनिको ओतना लोलगदी मासे चिनीजे मखादगी नपसलकनेबा अदुना ओलगा स्वाइना सुम लोन बिबा अदो मागी गसाइगी चांगदो यौद्रिबोको अदो होय ताना सोमदा ओलिसे मा याम हैबने मा ओट पे याम हैबने मासी ओट पसे मा याम पामने नंग इसिंग से पिगेलो नापे साइडो नापे उरे नापे नापे यार लोई तारी हजिक असिगिजे तावरगा असिंग मुला कांदा मैतमना लेथरगा ताव बिगदौने साइगी तावगो मैम लोइरे सुमाइना काम खलगा गसाइ सोदा हापखिबदो हजिक असिगिसे इसिंग मुल्लाबा मुल्ले यारनिदा सिगिसे यारे अदुदना सिगिसे हजिक अथुमबदा हापचलनी हाप साइगी मही लोइदो दैदा सि हापचले मैम चीनी लुपगा चीनी से तैरगा थांकले माइसे सिलेरे मैम लोइरे मागिसे कोई तागिसे ताबदो ओ सिलेरे तो मैम फिनिश प्रोडक्ट तो सिलेरे खाजा हाइदो मागी खाजा हाइब नत्रो